Union Home Secretary Govind Mohan numit nini ki khongchata hayeng natraga hangchit Manipur da laklaba yari haina panari da Hindu na phongba pau amagi matung ina ma ki khongchat asi handak ma regiment gi personnel na Siroi Lily Festival hogdokpagi thoramda pau long na bachatpagi lambida Manipur State Transport ki bus Gwaltabi post ta khamduna bus ta thariba Manipur Lautho Kumzilu Haikiba Adudagi Manipur Pumbada Irang Toktuna Kokomina Governor na Miyamda Lale Haigadabani Manipur gi Makok Thongba Official Chief Secretary Security Advisor Amadi DGP Pham Lautho Haiba Demand Tanduna Khongjang Changsin Kibani Maduda May Kun Mapanda Governor Ajay Kumar Bhalana Delhi Dagi Halakpada Lambi da Miyam na Human Chain Semduna Khongjang Changsinbadagi Imphal International Airport tagi helicopter da Rajbhawan da chatkibasu laikhrabani loinana Kokomi nasu Delhi da Ministry of Home Affairs ke official sing unabada Gwaltabi thogdok asigi matang da yengsinbiyu haina phongdokhiba laikhrabani official oiba paugi matung ina mahakna Imphal da thunglabaga Churachandpur amadi Kangpokpi district ta laiba Kuki Jogi Mafam Singda Hangliba Relief Camp Singda Yengsin Gadauri Amadi Rehabilitation ki Paikatliba Thabak Thoram Sing Yengsingani Hairi Loinana Home Secretary Govind Mohan Manipur gi Makok Thongba Officer Singa Faminaduna Manipur gi Security ki Fibamsu Yengsingani Hairi